Ngashigi oiba tongan collection khara miyam da khudol tamjage Totomshana Ukil Nekadra Nekloidra haiba wafam asina ahan boina miyam da khudol tamjage kumza 2002 da Thawal PS na lokhatpa case FIR number 2 gi 1 2002 gi welcome mari leinana kota masa laktabadagi Thawal gi special judge NI na proclamation phawba Leikhidraba Hairok Part 2 Mayai Lekaidagi Moirangthem Totomshana Elias Totom Chahi Nifuga Taruk Apokpa M Tumbi Yaimana NI gi case ase mayok nanabagi damak mahaki maikaida lepkadaba Ukil Nekadra natraga Nekloidra haibagi wafam thorakle haiba thamjaraga video asibu miyeng tabiriba punmakpu taramna okchari makhatana maramdi mahakpu ngarang kona issue tawba warrant notification gi matung ina police na pharaga ngarang nungthil pung mari rom tarakbada case asiga mari lenana special judge NI na Thawal gi kota Hairok PS ki personal singna puthorakibani police ki mekaidagi su mak phare haiba se mahaki loinabi amadi apokpi mamada khanganki aduga mahak masagi mekaidagi na kota mahak blood pressure wangba amasung sugar wangbagi khudongsa dabaseng mayoknari haikhrabasu laina ani asigi damak mahak na chaba hidak langtak singi mamingdi kota phongdokpa ngamkhide amaromda kotnasu mahaki medical checkup pangthokpaga loinana sana thaknaba khangalakba hidak seng phangananaba direction piki adomoinamak ngarang mahakpu court asida puthorakpada ukil amatana mahaki mekaida lepkide hiram asigi matangda mahakna apamba ukil ama nekpa yai natraga pre legal aid ki khudongchaba lauraba yai haina phongdorakpadagi court ki mekaidagi legal aid defense council da pawpinanaba direction pikibani mahak case asiga mari lenana tha asigi taraga humdoida putokadaba adu second saturday gi court chuti oibana tha asigi taraga nithoida puthoroknaba court na sajiwa jail gi SP da direction pikre hairi makhatana Narendra Modi lakani haibadagi lengak semnaba governor da pahomba haurabra MLA ama amasong speaker na governor ga unaduna wari sanakre prime minister gi khongsat ki damak Churasanpur amasong Imphal da gate tara sagadori Kangla amasung peace ground da pangthokadaba mifamda miyoi liseng taraga manga amasung mapalomna saruk yagani haina panari February 8 2025 ki nungthil pung mari makhairom tarakpa matamadu fawbada leiramkhiba BJP na lutchingba lengaki chief minister na matamadu da governor AK balada pham thadokpagi chirol pisin khiba amasung masigi matung February taraga humdoi 2025 tagi Manipur da president rule chalairakkhibadagi BJP khakta natna party asina lutchinglamba lengakte MLA singna phawba Rajbhavan da laktuna governor ga chumna unaba khakta natna aiba chirol sing phawba pisinduna miyamgi anauba lengak ama lehenbinaba kunang chaba makai takshin krabasu center gi mekai dagidi president rules ki ahan ba tha taruki matam loidringai gi mangoinana anauba tha taru amaga sangdok halakpadagi matam khara tumin leiruraba matung tha asida prime minister Narendra Modi lakani haibadagi amukhana Rajbhavan da changduna governor da anauba lengak semnabagi pahomba hauраklabra haibagi wahang hangnarakle ngasi numitjungba matungda BJP gi maru oiba MLA ama oiriba Hairok AC gi thoksom radius Siamna Rajbhavan da laktuna governor ga mahaki upista unakre nakal ani gi mifam ase kari karamba maramda pangthokhibano amasong kari phongdokna khibage haiba chapchana khangba ngamkhidri adumoinamak tha asigi ani suba chayolda prime minister Narendra Modi gi Mizoram amasong Assam khongsat ki manung channa Manipur da supung kharagi oina laklamgani haibagi damak state lengaki mekaidagi semsa ba haurakliba asiga mari lenana karigumba prime minister na soidna laklabadi miyangi mute chingi lengak ama seman binaba governor da taksin ba oiramgani thajanari adubu MLA na governor unaduna sanakhiba warigi matangda official oiba paw phangba ngamkhidri ngasi numijungba matungda MLA asina Rajbhavan da laktuna governor ga unaduna wari saraba matung nungthil gi pung mari rom tarakpadana Manipur Legislative Assembly gi speaker Thoksom Saitabatasu mathanta laktuna governor ga unaduna wari sanaki nakal ani magna pungkhai phaning sit sanakhiba wari asigi chapsaba maram amasong wafam singsu khangmangam khidri adubu speaker na Rajbhavan da changkhiduna governor ga unaduna wari sare haibagi pauta badagi Rajbhavan ki main gate ta paumi kharana speaker na Rajbhavan dagi thorakpa ngaiduna leinakhi adubu speaker di paumi singna ngairiba main gate asida thorakpagi mahutta Rajbhavan gi awang thangba gate lom tagi thoraklaga chatki ngasai mangna governor ga unabagi
ꯊꯦꯡꯅꯈꯤꯕꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯀꯔꯤ ꯀꯔꯝꯕ ꯍꯤꯔꯝꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯂꯝꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯆꯌꯣꯜꯗ ꯃꯅꯤꯄꯨꯔꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯁꯥꯎꯊ ꯕ꯭ꯂꯣꯛꯀꯤ ꯃꯦꯟ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯀꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯌꯥꯎꯅ ꯁꯦꯝ ꯁꯥꯒꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯁꯤꯗ ꯈꯣꯡꯆꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯗꯕ ꯂꯣꯏꯁꯪꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯃꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤꯗꯃꯛ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ BSFꯀꯤ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯍꯦꯂꯤꯄꯦꯗꯀꯤ ꯆꯪꯐꯝ, ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯒꯤ ꯄꯤꯁ ꯒ꯭ꯔꯥꯎꯟꯗꯒꯤ ꯆꯪꯐꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪꯁꯤꯡꯅ ꯅꯤꯡꯊꯤꯅ ꯂꯩꯇꯦꯡꯂꯕ ꯒꯦꯠꯁꯤꯡ ꯁꯥꯒꯗꯧꯔꯤ꯫ ꯄꯨꯟꯅ ꯒꯦꯠ 10 ꯁꯥꯒꯗꯕꯒꯤ ꯃꯅꯨꯡꯗ ꯀꯪꯂꯥ ꯃꯅꯨꯡꯗ ꯆꯪꯒꯗꯕ ꯁꯅꯥꯊꯣꯡ ꯑꯃꯁꯨꯡ ꯊꯣꯔꯛꯀꯗꯕ ꯁꯅꯥꯊꯣꯡ ꯌꯥꯎꯅ ꯅꯤꯆꯦ ꯄꯥꯠꯆꯨꯆꯦꯛꯇ ꯂꯩꯕ BJPꯒꯤ ꯑꯣꯐꯤꯁ, ꯍꯧꯗꯥꯝ ꯂꯩꯔꯛ ꯃꯆꯤꯟ, ꯀ꯭ꯋꯥꯀꯩꯊꯦꯜ, ꯅꯤꯡꯊꯦꯝꯀꯣꯜ ꯑꯃꯁꯨꯡ ꯍꯔꯕꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯔꯣꯁꯤꯡꯅꯆꯤꯡꯕꯗꯁꯨ ꯃꯆꯨ ꯃꯃꯦꯟꯁꯤꯡ ꯁꯤꯖꯤꯟꯅꯕ ꯒꯦꯠꯁꯤꯡ ꯁꯥꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯀꯪꯂꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯤꯗꯤꯝ ꯂꯝꯕꯤ ꯄꯔꯤꯡ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ BSFꯀꯤ ꯍꯦꯂꯤꯄꯦꯗꯇꯒꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯕ ꯃꯐꯝ ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯅꯧꯍꯧꯅꯅ ꯀꯣꯏꯂꯥꯁ ꯊꯥꯗꯨꯅ ꯅꯥꯜꯍꯟꯕ, ꯃꯦꯗꯤꯌꯥꯟꯁꯤꯡ ꯃꯆꯨ ꯁꯪꯕꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯏꯝꯐꯥꯜꯒꯤ ꯀꯪꯂꯥ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯄꯤꯁ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯗ ꯃꯊꯪꯁꯤꯠꯅ ꯃꯤꯑꯣꯏ 15,000 ꯑꯃꯁꯨꯡ ꯃꯥꯄꯜꯂꯣꯝꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯥꯗꯧ ꯂꯨꯆꯤꯡꯕ ꯖꯣꯝꯍꯥꯎ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯨꯀꯤ ꯑꯃꯁꯨꯡ ꯐꯣꯛꯁꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯃ ꯑꯣꯏꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯈꯤꯕ ꯊꯥꯗꯧꯒꯤ ꯂꯨꯆꯤꯡꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯐꯣꯛꯁꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯀꯣꯃꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯁꯤꯕꯨ ꯀꯨꯀꯤ, ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠ ꯑꯥꯎꯠꯐꯤꯠ UKDA ꯑꯃꯁꯨꯡ KNAꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯍꯧꯈꯤꯕ ꯑꯥꯒꯁꯠ 30ꯗ ꯑꯁꯥꯝꯒꯤ ꯀꯥꯔꯕꯤ ꯑꯥꯂꯣꯡꯒꯤ ꯆꯣꯡꯍꯥꯡ ꯕꯦꯡꯃꯟꯖꯥꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯐꯥꯔꯕ ꯃꯇꯨꯡ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯂꯝꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯈꯤꯕ ꯑꯥꯒꯁꯠ 6ꯇ ꯏꯝꯐꯥꯜꯗ ꯃꯅꯤꯄꯨꯔ CSOꯁꯤꯡ ꯑꯃꯁꯨꯡ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯣꯗ ꯇꯨ ꯄꯤꯁ ꯀꯟꯚꯤꯅꯤꯌꯟ ꯑꯣꯐ ꯀꯝꯃꯨꯅꯤꯇꯤ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯆꯥꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯦꯔꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯂꯦꯛꯇꯤꯕ ꯋꯤꯜꯕꯨ ꯅꯝꯊꯅꯕ ꯇꯧꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯄꯥꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯁꯤꯒꯨꯝꯕ ꯇꯦꯔꯔ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯕ ꯑꯄꯤꯜ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯕꯥꯔꯕꯥꯔꯤꯛ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ ꯀꯩꯗꯧꯉꯩꯗꯁꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯐꯣꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯥꯗꯧ ꯂꯤꯇꯔꯦꯆꯔ ꯁꯣꯁꯥꯏꯇꯤ ꯑꯁꯥꯝꯒꯤ ꯆꯤꯌꯔꯃꯦꯟ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎꯒꯤ ꯃꯤꯍꯥꯠ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯦꯀꯥꯝ ꯖꯣꯝꯍꯥꯎ ꯑꯁꯤ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯊꯥꯗꯧ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯂꯤꯇꯔꯦꯆꯔ ꯆꯦꯝꯄꯤꯌꯟ ꯑꯃꯅꯤ꯫ ꯊꯥꯗꯧ ꯂꯦꯡꯒ꯭ꯋꯦꯖ, ꯀꯜꯆꯔ ꯑꯃꯁꯨꯡ ꯍꯦꯔꯤꯇꯦꯖꯄꯨ ꯄ꯭ꯔꯤꯖꯥꯔꯚ ꯇꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯑꯗꯨ ꯀꯠꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯝꯈꯤ꯫ ꯍꯧꯈꯤꯕ ꯑꯥꯒꯁꯠ 6ꯇ ꯏꯝꯐꯥꯜꯗ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯣꯗ ꯇꯨ ꯄꯤꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯥꯟꯇꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯔꯝꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯗꯨꯅ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯀꯤꯕ ꯂꯩꯇꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯗ ꯏꯃꯨꯡ ꯃꯅꯨꯡ, ꯃꯔꯨꯞ ꯃꯄꯤꯖꯥ ꯑꯃꯁꯨꯡ ꯊꯥꯗꯧ ꯀꯝꯃꯨꯅꯤꯇꯤꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯁꯤꯡꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯣꯡꯊꯣꯝꯕꯝ ꯃꯥꯂꯦꯡꯉꯥꯟꯕꯒꯤ ꯃꯐꯝꯗ ꯄ꯭ꯔꯤꯄꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 11:49 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁ ꯑꯃꯁꯨꯡ KNAB ꯑꯃꯗꯤ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯨꯠꯄꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯥꯏ-ꯇꯦꯛ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯂꯥꯟꯐꯝ ꯑꯃꯗ ꯄ꯭ꯔꯤꯄꯥꯛꯀꯤ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯃꯔꯨꯞ ꯅꯣꯡꯊꯣꯝꯕꯝ ꯃꯥꯂꯦꯝꯉꯥꯟꯕ ꯑꯦꯂꯥꯏꯁ ꯊꯣꯡꯂꯦꯟ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯤꯄꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ
Publicity and Propaganda gi Publicity Officer Mangal Khuman na thadorokpa chirol amana hairi chirol asina makata na hairi bana lebak thiba tawdok ase Kangleipak amasung Myanmar gi lona bangangkhoi paringda Kangleipak ki ningtam yolup singi apunba lanmit tengol gi lanpham amada Indian Force amasung makhoina proxy oina sizinaba KNAB amasung makhoiga chaminaba singi apunba khutpu amana matik mayai leiraba khuchu kulai sing sizinaduna amadi drone bombing phawba tawduna akan mamongda landa silakpadagi mafam aduda punna leiminaba Kangleipak ki Ningtam yolup amagi nomaina panduna soklaba officer amabu Red Army gi marup Malenganba na sapagadaba mafam amada thangdoklamlaba matungda yeknabagi nomai maruna panduna mafamak adumaktada thawaina pontha pikhi yeknabagi akanma lanfam aduda marup Malenganba na thauna fana amasung akiba leitana aso apan nanglaba ningtam yoloi kyabu mafam sabada thaidoknaba honaramkhi awang wabagaidagi Leikhidraba marup Malenganba chaikunga tare Leikhidraba nongthombam Syam Kesor mitei amasung Nongthomam Ongbi Nongalei Leimagi Macha Marigi Manungda Itontonba Masanupani Ningthizana Sem Saraga 2023 gi May 3 dagi kuki narco terrorist singna genocide amasung ethnic cleansing da yumpham oiraga Kanglei khunai gi mathakta sathragliba akanba sapu adudagi khangma ngamlaktaduna Imalaiba ki damak kathokpa amaga loinana marup Malenganba Prepakta yaurakhi Party Yoroklaba Matung Red Army gi Yankai ga Nipan Suba Military Basic Training Phangduna Red Army Lanmi Loishangda Army number 2555814 Piki Marup Malenganba yamna ingtappa mathauda pungning changba mathak thongba singi yathang chen injaba ahalaman chingbu nolungna chatpa sinnaba thabak singda matam khudimakta lukya thangbu lumna thodang loramba achangba ningtam yoloini mahangna leiramba Red Army unit ki thabak thorom sing pangthokpada chok thaba leitana amasong awaba thidana party bu manglomda pukhatuna sinnaba thodang khuding harau logduna mathau pangthokkiba marupni telaba matamasida mangna kathokpaga loinana ningtam yol iho asigi Thawgai kaya panglamduna Imalibak amasong miyamgi ningtam lanjang asida aroiba punchigi mikup phawba ninganaba leitana thawna fana mathaudang panglamki Mahakumba yamna nauriba tungi asa sauna leiba pidamningai oiba yo lanmi ama mangkiba ase Prepak amasong masigi lanmi sanglup Red Army gi matik chaba yolup marup ama oina mangjare loinana party asina menkhatpada wagadaba awatpa ama lehauragani haidi aroibada chirol asina hairibana athauba asina ninganaba leitana Kangleipak ki ningtam yol lantheng asigi damak thawaina pontha pikiba asibu Prepak amasong masigi lanmi sanglup Red Army na ningtam yol gi awangba thaki ikaikhumnaba Pijari Loinana Leikhidraba athauba se imung manung sagai natai mari mata amadi marumapang singna thengna horiba awasaina dasu thamoi sokna saru yari maruwa se gi thawai mirelna Kanglei imagi matam pakta tinduna ingna chingna yatafam oirasanu hairi